Impact News, Impact Healthing for a Healthy Manipur. Program asibu miyeng tabiriba mayambu ahanbada Joyshree Usham na taram nokchari. Ngasigi topic asida akoina skin problems during pregnancy. Asigi matangda khanajagadauri. Expert oina lengshin bidun laibiriba Dr. Asimiyam da shaktakchage. Dr. Salam Bocha Singh, MD Dermatology, Consultant Dermatologist, District Hospital Thoubal dagi. Ahanbada Dr. Butaram nokchari. Doctor, akoina miron bising na thengna ba skin gi problem mayam ma leire aduna ahan ma doctor dai khangjaning basi obstetric dermatology haraga karibu khangna bagi adaga why is it important to know this field thamjage obstetric dermatology haraga di man konjandoi se koi gi miron bi nupi sing miron bi mama sing na thengna ba makhal makha kya gi unsa gi khujin gi sam gi problem mayam se adu bu nainaba amasung adu karam haina unsa si healthy oina thamgadage haibudu gi matang du khanabdu ni obstetric dermatology haisi adu maru oibagi maramdi miron bi mama sing chada maudra mukse khara adum significant oiba khara complex oiba unsa gi problem mayam ama mayok naye hairiba kano singi mata mirolin bagi matam sida othok pa yabagi maramding sai endocrine gi ahongba mayam lakpa adigi e gi ahongba mayam am lakpa metabolism gi ahongba mayam am lakpa adu mayam sina pulaga unsada irai laiba dagi horaga khara hena laidaba problem mayam am thengna ba yaiba ko aduna hairiba samasya problem singse khangba darka oi karambana laibano karambana treatment darka legadoino karambana treatment tawdobida dum phagidoino natraga mathangi subsequent pregnancy mathang tung tarakpa pregnancy da mironba matamda karamba anabana amuk hanna tawba yabage haiba mayamsi adagi treatment tawragana mironbi mama sina naupuriba angang sida chagadorbe da sizinagedorbe treatment sina angang da akaiba soiba legadra haiba mayamdo khangba madarka oi adugine koina asiki obstetric dermatology hairibasin konjandoi sarukse aduna masi khangbasu darkar tae doctor khoi skin gi problems ya topadi mayam lai general common people da do maru oina ngasigi jidi hoina pregnant oiba nupi singda thokpa skin problems se khanagadori bani adu doctor akoina pregnant women sing je moije skin je am glow away pregnancy glow kaina jo haine aduna aphaba rom da laikre ado amarom da yengagadi pregnancy matam da doctor na haibi badu maina hormonal changes mayam lakpani na skin je da disorder mayam lakpa thengna na doctor na pambi basi masi kari possible skin conditions laibage aduga hojiki hormone changes lakpasina karam maina khoi skin je pregnant woman gi skin je affect auraga karam makhan gi skin problem unsa gi problem sing tholok pa yabage habdo kar thamina bhai ani han badai sumaina thamjage unsa da ohenba unsa gi da ohenba yaba conditions sing je amana physiologic skin conditions asai physiological change pamla hormone gi endocrine gi vascular gi metabolic gi mayama mohong blak na physiologically change la anba ani subamna hanadagi lejaraba unsa gi problem sing se ngasai ahong ba mayam sina maram oiraga magi course of the disease ta khara hongdo honjin to honba ahum subagi sina pregnancy matam da khaktang thengna pregnancy specific dermatosis hai kona moi condition khara leiri adu khaktang sumaina ahum thongna thamba yai adu physiological changes mayam si mong da pigmentary changes se skin pigmentary changes se yam common oi ma khara pallab da koi melasma mahing hai se mahing adi koi marks of pregnancy ka hai je pregnancy matam da yam ba ngasai hormone gi keno mayam ju ne estrogen level hengalakpa progesterone hengalakpa adagi melanocyte stimulating hormone hengalakpa sina ngasai melanocyte stimulation torga pigmentation ji hen pukala aga pigmentation hengalam be adagi mafam khara da hai tare koi gi areola gi dai da han already khara kitang dark oiba color ji hen exaggerate tawba adi amana khoidong makha gi puki jaga hai tare paryang sida koina mami ma lebisi linea nigra na ngauga hape outline am lebisi adu musalakane khara hadi pigmentary changes mayam duna adi amana vascular changes mayam am lai e gi khongse plasma volume se yam hen hengale pregnancy matam sida ko adagi ngasai gi blood flow se ngasai pregnancy matam da about 10% mok se increase to he the last yam hen flow ji hengala ini ko
adudani ngasai matana pregnancy glow ka haisi aduna oihendoi mai ga nganga complexion yes ka hoi hoi adumaina glow se adu taseng adumak loi urabra hidi udaba misu dum yaugane ba adu glow ehli maram di adune vascularity hengalak pe igi khongjen hengalak pasina aduda adumai tawdana ngasai gi khong khul pongkhalan ba tawbiya edematous changes lawba varicose vein na hogi i utong vein si singli si chawthoga khar torture soega ko ngasai volume du hengalak paduna adagi koigi pyogenic granuloma kaina i utong si capillary sing chawthoga khar i am thokan ba mai daga chiman daga tawba any jaga da tawba ya yabu budi ko sumai tawdana makhan mayam leikre adagi skin take hengalak pa gumba skin take hengalak pa hai di skin take tholopa unsa hendok pa hai do koi mi noi badaga thengna ba khara dum ubani unsa sai da ngak ta khangde segra ke da unsa macha hendok pa dong adu adagi ngasai gi stress mark hai stress mark pregnancy stress mark adu sing adu mayam ma thengna ba yai adai khara muk common oi bada khara toin thengna bada haga hakachaba se pruritus se body rash hakachaba se rash su atopa ka anti-TM ne aduka hakacha han ba se sisu yamna achoba problem ama adum thengna ba pot ne ba anumai tawduna makhan makha mayam am laigre adai ngasai gi punjab da hojiki duna physiological changes mayam aduga ngasai vascular pathologic oiba or nataga pregnancy matam da khatang khara specific oiba ko koi gi PUPP kaina sai haide pruritic urticarial papules yes papules and plaques of pregnancy kaina adum haga chai moise primary da ahan ba miron ba mama da ayamba adum tawgalle last trimester da akon bagi tha ahum sai da adum tawgalle haide angang yam chawraba mama gi body weight si yam hela ba haitare adugum daga adum tawgalle si mayam am thengna gre thengna ba yai aduna hakachaba 20% of the pregnant ladies experience over yai ba hakachaba pregnancy lorakpa last trimester da pregnancy hek horokpa de hakachaba su laigani adagi magi condition du matungina horokpa de dum hakacharamba adai tha ani hum sorokpa de tha mari ma su ba de later last trimester da prego pregnancy kaina koi matang tangaga kurai gumba kudang gumba dagi nangan thabak gumba dum koi matang tangaga masi kana humang lai haigadra humang lai sina mo itop poram ne ngasai adune ngasai gi glandular changes me ama sweat gland gumba gi activities hengalak na humang hen tholaga humang lai su dum to hon ba yai admai tong duna makha mayam ama leikre khara laibadagi horaga khara laidaba aduga miron bi mama mana yam kuina sang hakachakhala aba aduragadi koi line lo busu yadre phajana walk up tawbam sangi asai laidaba cholestasis of pregnancy kaina haiba I delivered bile acid ki kano se bile acid se hengal alaga yam hakacharaga admain tawba last trimester sida tawba condition kharasu dumak leire admain tawduna pemphigoid gestation is kaina kogi ising hamdong po ka ga han matha pom maga tawba moi sing sina sina mama du khaktagi problem na taba ngasai gi lakadori ba ngang si manung dal leiri ba ngang si moi da su akai ba dum thon ba yai adi han da ngasai aina mamang da su panjagi ba han adagi leira ba ana ba ma altered tawba yai haijabado acne si mi khara dum improve tawba yawi pregnancy matamda khara da deteriorate tawi haibasu yawi khara henjale haibasu yawi adagi psoriasis kaina na ba makal ke psoriasis isina ka adi unsa sida mapak torga koi gi thagat laga lupok dong thagat lai masi su chronic oiba condition ni adum khara mang improve tawi hai pregnancy matam sida adu pustular psoriasis kaina condition khara di lairi adu na mo horen pregnancy matam sida khara hena deteriorate tawgan ba ko main taw infection hairasi candidal infection gumba si adum masa immune se khara suppress tawlem na kai no da immunological change lai sina fetus se mama se da placenta se na nappa yana da bagi namta immune se ngasai gi kan manungi system je khara suppress tawle adu kan da infection se hengal le da for leprosy ha se leprosy na ba masu hen exaggerate tawba yai pregnancy matam da pregnant pise leprosy nazaram taragadi mai leprosy se hengal type 1 reaction gai le sing se mai hengal pe aduna di condition si karino phajana naina ba khangba ma changi miroli ba mama din su mama oi gadori sin su adagi family gi missing na su adagi leiminar ba health care provider mayam sin su condition si phajana bab taminaraga moi the assurance ma pibam changi mama jing sin pakhat cha doisi
ꯃꯤꯔꯣꯜꯂꯤꯉꯩꯗ ꯀꯩꯅꯣꯝ ꯇꯧꯗ ꯑꯩ ꯑꯉꯥꯡꯁꯤ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯁꯦ ꯃꯥꯏ ꯑꯉꯥꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯗ ꯑꯀꯥꯏꯕ ꯄꯤꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯉꯁꯥꯏ ꯑꯃ ꯄꯟꯕꯤꯈꯤꯕ ꯁ꯭ꯀꯤꯟ ꯔꯥꯁꯇꯣ ꯏꯔꯥꯏ ꯂꯥꯏꯕ ꯁ꯭ꯀꯤꯟ ꯔꯥꯁ ꯃꯦꯂꯦꯔꯤꯌꯥꯗꯨꯁꯨ ꯉꯁꯥꯏꯒꯤ ꯍꯨꯃꯥꯡ ꯂꯥꯏꯁꯤꯁꯨ ꯔꯥꯁ ꯃꯈꯜ ꯑꯃꯅꯤ ꯂꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯪꯍꯜꯂꯒ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯤ ꯂꯥꯏꯗꯕꯤꯗ ꯚꯥꯏꯔꯦꯜ ꯔꯥꯁ ꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯀꯣ ꯔꯨꯕꯦꯂꯥ ꯀꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯄꯣꯛꯁꯤ chicken pox hoye ꯚꯦꯔꯤꯁꯦꯂꯥꯁꯦ ꯚꯦꯔꯤꯁꯦꯂꯥꯁꯤ ꯊꯥ ꯉꯜꯂꯤꯉꯩꯗ ꯇꯧꯔꯗꯤ ꯃꯃꯥ ꯑꯣꯏꯕꯁꯤ ꯃꯤꯔꯣꯟꯕ ꯊꯥ ꯉꯜꯂꯤꯉꯩꯗ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯑꯉꯥꯡꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯏꯕ tha lorakpadadi kaidaba ꯊꯥ ꯌꯥꯝꯈꯠꯈ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤ ꯑꯣꯜꯔꯦꯗꯤ ꯐꯣꯝ ꯇꯧ ꯂꯩꯈ꯭ꯔꯀꯥꯟꯗꯗꯤ ꯀꯩꯁꯨ ꯌꯥꯝ ꯑꯀꯥꯏꯕ ꯄꯤꯗꯦ ꯑꯗꯨ ꯊꯥ ꯉꯜꯂꯤꯉꯩꯗ ꯑꯣꯏꯔꯒꯗꯤ ꯊꯥ ꯑꯍꯥꯟꯕꯒꯤ ꯇ꯭ꯔꯥꯏꯃꯦꯁꯇꯔꯁꯤꯗ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯀꯟꯖꯦꯅꯤꯇꯦꯜ ꯚꯦꯔꯤꯁꯦꯂꯥ ꯁꯤꯟꯗ꯭ꯔꯣꯝ ꯀꯥꯏꯅ ꯑꯉꯥꯡꯁꯦ ꯃꯦꯟꯇꯦꯜ ꯔꯤꯇꯥꯔꯗꯦꯠ ꯇꯧꯕ ꯃꯅꯥꯒꯁꯤ ꯄꯤꯛ ꯄꯤꯛꯁꯟꯕ ꯀꯣꯛꯀꯁꯤ ꯄꯤꯛꯄꯕ ꯃꯈꯨꯠ ꯃꯁꯥꯁꯤ ꯄꯤꯛ ꯊꯣꯛꯂꯛꯄ ꯌꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯑꯅꯥꯕꯗꯨ ꯂꯩꯍꯧꯔꯒꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯟꯒꯗ꯭ꯔꯥ ꯇꯧꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯐꯖꯅ ꯗꯤꯁꯀꯁ ꯇꯧꯕ ꯃꯣꯏꯁꯨ ꯈꯪꯍꯟꯕ ꯇ꯭ꯔꯤꯇꯤꯡ ꯀꯩꯅꯣꯗꯨꯅꯁꯨ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯏꯔꯥꯏ ꯂꯥꯏꯕꯗꯒꯤ ꯍꯧꯔꯒ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯛꯆꯈꯤꯗꯧꯕ ꯉꯁꯥꯏ PUPP ꯀ ꯍꯥꯏꯔꯤꯁꯤꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯂꯣꯏꯕ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯑꯗꯨꯝ ꯐꯒꯗꯧꯅꯤ masa hidak chadra adum pharadaba ꯍꯥꯀꯠꯆꯕꯗꯨꯒꯤ ꯁꯤꯝꯇꯣꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯔꯤꯀꯔ ꯇꯧꯒꯟꯗꯦꯕ ꯍꯥꯏꯗꯤ ꯃꯊꯪ ꯁꯕꯁꯤꯀ꯭ꯋꯦꯟ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗꯁꯨ ꯍꯟꯒꯟꯗꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯇꯣꯝꯗ ꯑꯗꯨꯝ ꯐꯖꯈꯤꯗꯧꯕꯅꯤ ꯑꯉꯥꯡꯗꯨ ꯎꯅꯕ ꯂꯣꯏꯈ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯑꯦꯁꯨꯔꯦꯟꯁ ꯄꯤꯕꯤꯕ ꯑꯃ ꯆꯪꯉꯤꯅ ꯑꯗꯨ ꯗꯥꯏꯒꯅꯣꯁꯤꯁꯇꯨ ꯐꯖꯅ ꯇꯧꯔꯒ ꯑꯅꯥꯕꯁꯤ ꯁꯤꯃꯗꯤ ꯈꯔ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯗ ꯀꯥꯏꯗꯣꯔꯤ ꯅꯠꯇ꯭ꯔꯒ ꯀꯥꯏꯔꯣꯏꯗꯣꯔꯤ ꯍꯥꯏꯗꯅ ꯈꯪꯅꯕ ꯅꯩꯅꯕ ꯁꯔꯨꯛꯇꯨꯅꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯃꯨꯛꯀ ꯍꯟꯖꯕꯗꯣ obstetric dermatology ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯕꯒꯤ ꯍꯥꯏꯖꯔꯤꯁꯤ haibadi hojiki skin gi problem mayam asi kamaina treatment tawgadagi haibase khangba mathau tai haibadi angang ama yauribani na angang du effect tawdanaba adagi condition du phanaba hain doctor na thambibani ado yam nuai jai doctor matang so da brain talomna kije atenba commercial brain talojage break ki matungda doctor Salam Bocha ga wari sanaduna hairiba skin gi problem mayam ase karam treatment tawgadagi haibadu khangbina kije break ki matungda amuk hanna taram nokchari doctor na break ki mamangda hojiki pregnancy matamda thengnaba skin problem mayam singi matangna panbikre ado break ki matung si je khoina khara specific oiba skin problem singi matangda khanasi doctor ayamba pregnant women singna moina yamna nungai jadabase mahing karak pase angang mirol da dinga mahing kare adu laisari ngai da kwazada yam charadi ko na mirol la kanda mahing ka bani amin henjin bani kaina ju haine si chumma chumda badi khangjade doctor adu na hojiki mahing ka base medical term da melasma haribase masi kamaina treatment tawgadagi adu masi masa matom da phagi gadra after delivery kamaina tawbagi si matang khara khanganbi ani thamjage mahing sigi matang sida hajaragadi ngai pregnancy ma hormone gi changes mayam lakpa estrogen level hengatpa progesterone hengatpa adigi aduna maram oraga ngai gi atopa melanocyte stimulating hormone ge mayam hengalakpa sina khoi gi melanocyte sing je hen active ohenba hen puthorakpa aduga mahing pregnancy matam da ngai kwa jarda cha giba cha daba aduma thoidokna thamda head jarda chaba phai haibagi wa nate chabiganu aduna mahing duda phabra phatabra haigadi kai mari leinadab su mahing sigi matang dadi mamangi episode sing yangbiramba da wargidi amuk yam phajana su apai naina kren khalle aduna mahing si treatment darkar leigidra natra pregnancy lorga matomda phajagidra haiba matang ma hangbi ko treatment si tasengna haidi nungsa yang ngak tokpam di darkar orani mangonda kaino akan ba treatment di tawba yaroidoni mahing miroli bani aduna yari khoi moisi physiological oijaba potumadi ngasagi changes mayam do mo back normal du da hala kan da up to some extent kharamakti pathagi dongneba aduna chinjak si charagadi henjangedra natraga si chadragana phagadra ka haibadu di yam kanna thoina mari leinaroi doini mahing sidadi ngasai treatment tawraga su karamba hidak si karambana safe oibano azelaic acid kaina lei adum uring da su dum kane mahing da su dum kan adum safe oiba taseng na madu treatment darka oirabra oidabra haibagi question amasu ko haidi maru oridi manung da leiriba angang du gisu khandaba yadabanina ano treatment modality mayam leiri mayam du sinagadra sinaroidra haiba mayam am haidi adu di second araiba amorom da haragadi magi matang du dadi araiba poneba matang sida haragadi ana sunscreen phajana ngak thokpi basi madi amaru orani sidi sunscreen phajan taibi bhai tare nungsa phajana ngak thokpi ba ko
ꯑꯗꯨ ꯉꯁꯥꯏ ꯃꯍꯤꯡꯒꯨꯝꯕꯁꯦ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯩꯕꯗꯁꯨ ꯑꯗꯨꯝ ꯑꯗꯒꯤ ꯍꯥꯏꯄꯔꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯣꯔ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝꯗ ꯑꯌꯥꯝꯕꯗꯤ ꯇꯧꯋꯤ ꯊꯥꯏꯔꯣꯏꯗꯀꯤ ꯑꯅꯥꯕ ꯂꯩꯕꯗ ꯃꯍꯤꯡꯒꯁꯦ ꯑꯗꯨꯝ ꯍꯦꯟꯅ ꯊꯣꯛꯀꯟꯕ ꯌꯥꯝ ꯑꯀꯟꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗ꯭ꯔꯒꯁꯨ ꯅꯨꯡꯁꯥ ꯐꯖꯅ ꯉꯥꯛꯊꯣꯛꯄꯤꯔꯣ ꯀꯣ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯖꯅ ꯃꯣꯏꯆꯔꯥꯏꯖ ꯇꯧꯕꯤꯕ ꯎꯟꯁꯥꯁꯤ ꯅꯣꯡꯃꯗ ꯃꯥꯏꯁꯦ ꯑꯅꯤꯔꯛ ꯑꯌꯨꯛꯀꯤ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯕ ꯅꯨꯡꯗꯥꯡ ꯃꯥꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯔꯒ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯑꯃꯨꯛ ꯍꯦꯟꯗꯣꯏꯅꯤꯀꯣ ꯑꯃꯨꯛ ꯍꯥꯀꯠꯆꯗꯣꯏꯅꯤꯀꯣ ꯑꯗꯩ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗꯗ ꯍꯥꯏꯄꯔ ꯄꯤꯒꯃꯦꯟꯇꯦꯁꯟꯒꯤ ꯆꯥꯟꯁ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯄꯤꯒꯃꯦꯟꯇꯦꯁꯟ ꯑꯗꯣ ꯁꯨꯝ ꯈꯣꯠꯂꯗꯤ ꯁꯨꯝ ꯄꯥꯏꯔꯗꯤ ꯃꯍꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯗꯥꯛ ꯍꯦꯟꯒꯠꯇꯣꯏꯅꯦꯕ Okay. ꯑꯗꯨꯅ like ꯃꯥꯏ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯃꯥꯏ ꯈꯛꯀꯤ ꯑꯇꯣꯞꯄ ꯋꯥꯟꯇꯦ ꯃꯐꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯣꯠꯂꯨꯔꯁꯨ ꯀꯩꯅꯣꯝ ꯁꯣꯛꯈ꯭ꯔꯁꯨ ꯗꯥꯛꯁꯦ ꯉꯁꯥꯏ ꯍꯥꯏꯄꯔ ꯄꯤꯒꯃꯦꯟꯇꯦꯁꯟꯁꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯆꯦꯟꯖꯅꯦꯕ ꯄꯤꯒꯃꯦꯟꯇꯦꯁꯟ ꯍꯦꯟꯅ ꯇꯧꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯎꯟꯁꯥꯁꯦ ꯀꯪꯉꯗꯤ ꯍꯥꯀꯠꯆꯔꯗꯤ ꯈꯣꯠꯂꯗꯤ ꯑꯃꯨꯛ ꯗꯥꯛ ꯑꯃ ꯄꯤꯕ ꯌꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯍꯤꯡ ꯏꯅꯠ moisturize ꯅꯠꯇꯕꯤꯗ ꯇꯧꯔ ꯊꯝꯕꯁꯦ ꯎꯟꯁꯥꯁꯦ ꯗꯔꯀꯥꯔꯅꯤ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯕ ꯃꯣꯏꯆꯔꯥꯏꯖꯔ ꯐꯖꯅ ꯇꯧ ꯍꯥꯏꯗ꯭ꯔꯦꯁꯟ ꯂꯦꯚꯦꯜ ꯍꯥꯏꯗ꯭ꯔꯦꯠ ꯐꯖꯅ ꯇꯧꯕꯤꯕ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯁꯤꯁꯨ ꯏꯁꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯊꯛꯄ ꯍꯣꯏ ꯑꯗꯒꯤ ꯆꯤꯟꯖꯥꯛ ꯑꯐꯕ ꯑꯗꯨꯝ ꯆꯥꯕꯤꯕ ꯅꯨꯡꯁꯥ ꯐꯖꯅ ꯉꯥꯛꯊꯣꯛꯄꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯔ ꯆꯠꯈ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯉꯥꯡ ꯎꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯁꯄꯥꯔꯇꯝ ꯄꯦꯔꯤꯌꯗꯁꯤꯗ ꯑꯗꯨꯝ ꯈꯔꯃꯛ ꯄꯥꯊꯖꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔ ꯆꯠꯂꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ ꯑꯉꯥꯡ ꯃꯕꯨꯛ ꯄꯤꯊꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯐꯥꯎꯗ ꯃꯍꯤꯡꯁꯤ ꯍꯟꯗꯦ ꯂꯩꯍꯧꯋꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯗꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯇ꯭ꯔꯤꯠꯃꯦꯟ ꯃꯥꯒꯤ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯃꯣꯗꯦꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ pregnancy stage certain cosmetic ki components haira salicylic acid adagi kai kaino si kai sinaba phatte they some hair dye tawbase phatte adu even breastfeeding stage ju masi avoid tawbiu na hairibase do si karamba makhangi cosmetic se sinaba je phattabage habase ju khangjai yam relevant oiba question ne kaino da nupi ni ke no di yaponte ke doine ke ning doine adi thabai khang se thokpa ke dana chalo di yaroi doine aduga karam cosmetic sizinagadaga sinnaroidage haise content magi ingredients ya maru oil aduna ama heta tension biganoba khoina haijagadawse pregnancy matam khaki wa nate pregnancy matam natabadasu ama heta tension biganoba maonda yauri se karino machak singse aidi tretinoin gumba yawa aidi anti aging cream oina dum sinnaini adi pigmentation da sudum sinnaiste early pregnancy da di theoretically ni ko practically kaya yamna chupsan ba absorption changdi amne me so theoretically ngasai gi teratogenic oyeba moise fetus da kai ba angang mirol angang manung ya angang sida kai ba pio theoretically anti-aging gumba cream gumba retinol yawa haji yawe ba sigi potse aduna moi singse yawdaba adagi hydroquinone gumba si mo yawdaba adagi khara manam ha yam chendaba fragrance gumba yam yawdaba cham khara blend oiba moisturize toba sunscreen oisu khara adum zinc oxide gumba asigumba khara physical sunscreen sigumba sinabitai aduna maman tangba hongbagi wana tana magi ingredients khangbam chang sai pambe salicylic acid yawbasi early pregnancy matamda taidabna pai yari koi di ayam cosmetic ti masi salicylic acid exfoliate to hormone mo di keratolytic effect ni unsa mathak thangba si besen je lohok lokthon godeni aduna yawgadeni yari koi di ngasai akoina su sum theng mayam na su thengna birangoni cosmetic atang manen leiraga su magi ingredients karino mek seng na pandaba Doctor na pambi maming singje akoy audience sing khangja hongnoba khara retinol adagi salicylic hoy asigumba singse yawdaba hai ta manam yam hena chel allergic ki hydroquinone kumbasu hatte haba hoy moise depigmenting agent nebo as far as possible avoid to bio haibade especially during pregnancy adune kai gino da maru oi ding sai pregnancy period tu ni hena maru oi pregnancy ki my product tu na hena maru oi banina amna aki mo du di tapna dum to ba yaba pore adu cham sunscreen ama dum phajana dum tai bi ba sai hydration phajan thangna moisturize tai ba hyaluronic acid ko ba yawa ko lantoin yawa adum moisturize awding sai stress mark pregnancy matam gi stress mark si su phajana adum kharamak handaba yadoine pura prevent tawba ngamudra hadi ngamdebo adu hayeng treatment loira matung da di sorry pregnancy loira matung angang una gram matan da stress market treatment mayam am like laser treatment bu oiro microdermabrasion bu oiro mayam am like budget ki matung na lai ai ngasai gi tretinoin vitamin A derivative se most effective oil glycolic acid mayam am like angang una ba matung da tawgadisi adu angang unari ngai du da abdominal distension du yam leiba okchang du chawkhalak bo weight khangen hingar pa khang chaw adu gum du khara maintain tawduna ba maintain tawbiraga stress mark su khara mak taw sungtong tong no habidi yaro khara mak ti maintain tawni amna akon mada mung thamjaga da se cosmetic am hekta season bigano ingredient du karino yawrisi machak se phajana khangbiyo aduga honge natraga paramaroi yam tangaga na yam paramani company maming leiban loi paramani ka haiba kasu leite manung da yauri ba potune ya maru ase adu munna khangbiraga sisina ba yadra yadabra
du khangiraga sisinam yam nungai doctor ade doctor hojiki stretch mahing sina ama leire yamna common oiba yamna kano problems de ani subada hoje stretch mark se do stretch mark si miron bi loi makta di phangba nate nupi khara di stretch mark si yamna chauna asi thokpos le adu hojik akoina cosmetic hairaga stretch mark cream gumba leiri base pregnancy madam adu tai taraga di magi stretch ki mark se phagani haibase kyam chumbage question si ba yam matang sai kaigino da stress nil adu nil mayama pregnancy da puthoi puthokti mayama ma haidi advertisement mayama uraga heta kano ma leiduini koigi season naning ba pot ama ngasa hajerine hyaluronic acid kumba yawba ai moisturizing effect ni ko moi gumba yawba do kharmak adum kanai haibagi proof lai ko study report khara adum lai auna si tairaga di stress mark loi mangadra haibadi natte prevent tawdi ngamoy aduga ngasa stress mark se karamba mi da karamba mama da hena tawan ge haigadi multi grade multiple kano haigita twin pregnancy gumba haitare adi abdominal distension se yam hena sa tin leba adi yam hena weight gain tawgan mama sing ko adi haksang du yam hena chawtho adi stress pi ambada yam khang chaw adi unsa gi magi connective tissue mayam si stress tawdune elastin gumba kai gumba magi kano collagen fiber ga mayam se tat toine ba aduna hena over stress tawgra kanda tawgalle ngasai karam ba mi de hena tawgan ge adu chap chana sungtau tawduna ba hidak leibra ha ga de leiten thamjage leite haba aw aduga ngak thok na ba ha ga de ngasai haji moisturizing effect ta hyaluronic acid ko ba yaw ba se moi kanai adagi karam moisturize to ba sudden weight increase to hon da ba adum magi tha asukta angang jaw ko lakoi matung ina weight to adum magi weight to helakadoi ne ba ko suddenly yam kilo yam hena gain to ragadi adu stress mark achoba lakna bugi achoba keno ma oigani yam nungai je doctor aduga hojiki skin rashes se doctor nang sai pan bigi bada hojiki yamna kano serious over conditions le do ayam badi hek pregnancy gi delivery matung da mathanda dum phagani na hai adu kaigumba hoje hakazari ngai matam da di masi phana ba tai ba ya ba hida kadi lai bazala masi doctor tana ba darkar ta bra natraga dum khanga leijaga da bra khanga ga lai badi nungai roi kaigino ta ai ji tha yam khalak pagi matung ina mon da nungai ta si hendoine so hom bagi awa ba adagi chakhau ki adi acidity hengalak pa dum yam rak tu da hakachabam khang lai odi ngamoi ngam da bani na soidam ki relief tong na bo hona bi ka dong ni antihistaminic ta su safe oiba mayamam lady pregnancy matam da piba category B drug wa 100% category A hidak later so category B hidak loratadine kana ko chlorpheniramine kana moisi dum piba yai aduga topically shooting agent adagi calamine lotion gumba se adum tai piba yai adagi moisturize to ngasai skin dry oidana badu ado over stress toriba jaga do khara thoto halaga di kitang moist halaga di khara paidna kangadi hakachaba hendoine aduna aloe vera lotion kumba je pharam dong male doctor hoi adu moisturizing effect oina dum season adoini aduna treatment is odina to bi gadam adu tana biraga to ba inga sai panjab do hakachaba si 20% of the pregnant ladies moi experience to ne hakachaba moi gi pregnant period sida khara live dagi horaga ngasai malaria humang lai ka jam se amaram da rai bane adi physiological pruritus ngasai stress to ko pa di hydrate to moisturize to adum kharamak relief to neba aduna tabida ngasai pemphigoid gestationis ka haiba ising hala kai kana haiba adagi adumain to duna condition khara specific oiba condition haitare adu leiba sing dumadi thido hobam chang kaino ngasai fetus to daso angang du daso akaiba leiba yabanina ana sangna hakachara aba matam khara sangna hakachara aba pregnancy matam adudi fajana work up tobam changi line lo thopiba chomde araiba do biragadi am phare adundi akang ahi ma tanabi darkar lai do doctor hojiki skin gi problems je mai gi ju thengna re haksang ga tai mafam da especially doctor da hangjaning baji hoji genital area hai je adukumba da ju sigi rashes kumba hakaza bukumba je thok taragadi masi gi treatment je adum sigi matung in adum taw butare genital area da har ga khun sum thengna bu so genital herpes to bu yai ko viral infection ne genital herpes adu masi fajan treatment to hoda di lakado angang se yaron vaginal delivery to bu ya pharak ta ba yorni ko aidi angang du da horen infection to bu adi human papilloma virus genital wart ka to ri se moi du fajana treat to adu da sunga sai treatment du
treatment tauba yaba yadaba karamba modality sinnagadage habdo profiling kain lebitu sinaba yaroi doini ko TCA gumba si yai adubu yam kana effective ti oideba ko amain tawduna magi thaduna khara yamba oragade tha tawtre ka subadi electrocauterize toga lokthokibadi adum yai yam chawdaba oragade adumaina adagi mai genital ward yam chawna leire ka haidi akogi gynecologist na plan tawjagi doini kamai ma cesarean tawbni hen pani kaina adumai tawduna condition adum ngasa hejabdo candidiasis candidal vaginitis se khara hen hengalle immune do suppress taw le adu treatment tawgadawni safe hoiba hidak leiri sing du tawga tanaraga treatment tawbigadawni haidi masi di treatment taw pregnancy matamni aduna kesu taw yaroi na thado thamgadawna nateba khanghogadoini nari potu kaino chapsang khangaga matam chana dum treatment tawbi hogadawni no doctor ngasai gi mahing du ga happy mari leina ba question macha ma hojik lore pujida doctor dei khangjaning buji freckles ga mahing je masi ju mana brand natraga pregnancy matam da hoje freckle tholak brand natraga masi di genetic oiba condition oiga da freckles imadi genetic factor ama chawna leidoini aduna miron ba matam da tholak tabda madi hanade dum thoba yai adu bang sai ha alter the way have do adu bang sai hajab do hyperpigmentation si physiological phenomenon physiological change amnina freckles su pigmentation ni dana ko adu bo mahing jiga freckles ka di yam khenai magi pigment deposit freckles metilon da haying mati kan hainarisi moi adum khare hen uba yai khare henjan na haitare sai pigmentary changes mayam do laamni na khare hen darken ocean ba yai anu mahing dongna ma di pura di mangoi ma di sai mahing di khare mang bo close ma sai hai mahing marks of the pregnancy si moi sidi dum khara patha gi be yai hormone gi changes mayam do normal level da hala kan da adu ngasai gi freckles da di pura mang da be yai ma di genetic component ma yaujabani na avna treatment di almost the same sun protection do yam darkar oiba mahing boy ro hing mati boy ro miro lingai da sinaba ya ba sun protect khara to biba aduga chap chana ma gi treatment leibra har ga di hoi laser ga toroga khara manghan ba di adu suma adum heta hale ma di tha freckles te mo heta halakani tha taru na chahim da mo heta halakani no pung kok na ba keno di upai di leite ma gi yam nungai ji doctor do hangjini bo wahang mayam leiraga su matam je loisalak lobani na ngasi gi episode asi matanga shoi loisalak patare do doctor na loirak pada miyam da paujel ma pibina ba haizaki aina roi bada thamjaga do si miron bi mama sina tha mapan sida makan makha kaya gi unsa gi problem mayam am thengna ba yabasi thengna ga doini ngasai sada maudra mukti miron bi mama cha da maudra mukti thengna ga doini na masi kari no karamba no haibadu ma munna khangdokpa matam jari ngai treatment to biba adagi treatment to khraga phagi do ba kangbura natraga treatment to raga su amuk halaka do kangbura haibdu su khangmin ba aduga ayamba physiological condition mayam du mede hakat jabo boiro ma boiro ahong bo mayam se angang da kaidaba mayam am le angang da akaibam da pi da lakdol ba angang da akaibam adu masana mama jingsina khangjaraga kitang nungai jidina aidi ngasai tha mapan gi perate kitang nungai na lendoi ni dina ko hakat chabo su thadu thamba yadamina matam chana yengbiba hakat chabo phan bam changi aduga kuina ai ngasai su mamang da panjagi ba miron bi mama amna khar matam sang na hakat chara agadi madu line lokthok yade condition mayam irai lai bas kebis hai si koigi puri mako koina hanjing na puri kangkhot ka haido moidi irai lai treatment torga anirak tang hidak ter phaba poni adu phawdrdi mo lakadoi angang ji mo ju infect to ba yari ne adu gum irai lai ba mo oraga di dum treatment tor ya kare adu lai da bada ngasa haiba the cholestasis of the pregnancy ngasa bialysis ke hengalaga ka chahalaga mayam ama angang da so akai ba pi ba ya ba mayam du ori bra oda bra haidu matam sana khangdok pi ba unsa phajana thamba da ngasa hydration mai ising yam phajana thakpi ba chinja phaba dum cha bi ba wakhan khara nungai thokna leibi ba di ngasai wakhan nungai ba si nungai loimak ta kanare nungsa phajana nga thokpi ba aduga laiba mayam ahong ba mayam singsi khangba khanghoba khangjenba matam chana karam sina treatment to sige aduga treatment tawdrasu yaba kangbu du di nampuda adi kodamona mahingsi tawrasu yaba pone kona tawrasu yaba pone adumaina khangdok pa machangi adna loisalakpda in thamjaga do si miron bi mama singsi yam wakan nungai hen unsa yam phajana thamban thambasida khoi mayam sigi
achauba mateng darkar oy khoi myam habdi leminary moigi mi adi khoi health care provider khoi gi so achauba role lei habdi gynecologist kadang na tabe de dermatologist multidisciplinary hai tare multidisciplinary gynecologist dermatologist amayam dugi approach ama changi sumai na ngasai khara specific oiba anaba khara da ngasai SLE ga naba mama amana conceive tawninga gadi magi anaba gi condition si 6 months kumba se khara stable oire haira kanda conceive to hondoin amna tragedi haying admaina fajana plan tawraga leikragadi degi moise methotrexate kumba chaba akanba anaba hida akanba chaba aduigadi adu mangjongna na moina plan tawre ha gadi adu to hondoini atopa hidang na mosin hondoine admaina club chatminaba ma changi yam nungai je doctor doctor na dom chilaba matam kai thok pidina ngasi hauzik skin problem during pregnancy ki matang de yam kumna thambi khre amuka hana thaga perform chari thank you ngasi gi di impact news impact headling program asi matang ashwai de loslakle matang gi chayol da atopa topic ma puduna lakchage haraga miyam de gi kaina na baya thang ni jari thank you